Manipur gi irang leban binaba PM amasung MH ta sithi thaduna khanganba ayhakna hanba nei RK Ranjan pawasi pandam pawse dagi lokhat savane mamang sahi 2023 gi May 3 dagi Manipur da irang thokpa hek haurakpaga Prime Minister amasung Home Minister da sithi thaduna irang leban binaba khangan khiba hanba misagadu ayhakni haina Union Minister of State for Education and External Affairs RK Ranjan na phongdokre Hornbill TV na lauba khanaba interview amada Union Minister RK Ranjan na wapam asi phongdokladuna mahak na hai Manipur da thokli bairang asigi manungsan na mahak masagi yum lamhen tuhen ba miyoi khara na mai thadok pikhe handak pangthokodoriba Lok Sabha gi mikhal asida Inner Manipur Parliamentary Constituency da RK Ranjan amasung BJP Manipur Pradesh ki President ASR da BJP gi mire poiraba yai haina panariba miyoi singi manung da yauriba nei Manipur da tha tara helaglaba irang asina Manipur da makhal kaya gi awaba kaya mayok nariba amade Union Minister isagi yum phauba mai thakiba thodok sing asigumba press kaya asi matau karamna thengnabagi thabak chathabaga loinana irang asi laksinaba hojik kari tauba darkar taribagi haina hangba wahang amada RK Ranjan na hai ayaki samak Manipur miyam gi mihut ama oina mamang sahi gi May 3 dagi irang hek thorakpaga irang asibu laksinaba ahianba security forcing State asida thabirangna Prime Minister amadi Home Minister da sithi thaduna khangan khiba ahanba misakne wapam asi media house ayambana khanglamgani khalle mahangna Prime Minister amasung Home Minister da haijakhiba dugi matungin na Manipur da ahianba Central Forcing thazilakhe irang aduna maram oiduna laikhidaba miyoi singda lupa lakh manga gi ex gracia laukthorokpa matamda hairiba ex gracia gi senfam asi hengathan binaba mahangna Prime Minister amasung Home Minister da haijabadagi lupa lakh tara di hengat khiba nei maral mathum mangan bikraba singsu compensation pide irang asi laksinaba peace committee ama semnaba mahakna haijabadagi peace committee ama semkhibani haiba wapamsu RK Ranjan na makhata na phongdokhe irang asiga mari leinana Prime Minister da mahak masana haijaba khudingmak matam sana thabak oina tawbirakhe adumakpu hawjiksu irang asi mapungphana laksinbadi ngamdre sing amasung tamgi CSO singi luchingba sing church ki luchingba sing yauna punna mifam pangthoktuna irang asi loisinabagi matangda mahakna Prime Minister da haijaba laikhre aikoina khangadabadi nongmaina kaidongmaida shanti purakpa ngamloi haiba sene punna phaminaraga wakhal taminaba khaktana shanti purakpa ngamgadabane masigi matangda sigumba mifam ama phamduna nakalani gi marakta wari sananaba Prime Minister amadi Home Minister da haijakhre haujik masigi process tawramlagani haiba wafam su thamkhe handak pangthokodoriba mikhal asigi matangda hangba wahang amada mahakna hai BJP na mikhal khaktagi thabak tawde aikoina miyamgi yaifanaba thabak thawram kaya ama tawre Prime Minister Narendra Modi gi sahi taragi laingak asida social welfare scheme chamaga marfudra paikhatuna masigi kanaba beneficiary singda hakthengna phangba ngamkhre BJP na miyamgi kari tawri haibasi haidrabasu miyamna khangnaraba wafam ne masimangna saukhatpa amadi shanti pamjaba miyoi singna BJP da thajaba thamlibani haikhe Prime Minister Narendra Modi na awang nongpok state singda Hompuga taruglak lakre Manipur da National Sports University linkhatkre masimak mahakna kumjali singani taraga marigi mikhal mamangi campaign da mahak masana tawgani haiba Manipur miyam da pikhiba thajaba adune Prime Minister Narendra Modi na Manipur miyambu nungsi amade Manipur gi culture bu ikai khumnai haibaga loinana lakliba Lok Sabha mikhal asida sit animak BJP na phangba ngamgani haibagi thajaba su RK Ranjan na phongdokhe